Diarrhoea Haiba Laina Asidagi Ngakthokke Hairabadi Nanna Leiba Haibasi Yamnamak MATHOU HAINA Health Services MANIPUR Director Dr. HEMANTAKUMAR na PHONGDOKKHRE Wafamasi Stop Diarrhoea Campaign 2026 Hongdokpagi Tharamda Mahakna PHONGDOKKHIBani State Health Society NHM Manipur amadi Directorate of Service Health Services Manipur ga khutsamnaduna North AOC da Leiba Classic Hotel da ngasi pangthokiba thoramaduga mari leinana Dr. HEMANTAKUMAR na haikibada Diarrhoea Haiba Laina asi chahi noriba angang singda yamna toina nagan balaina amani Haiba Laina Asidagi Ngakthokke Hairabadi Nanna Leiba Haibasi Yamnamak tai maruina aikoina thakliba ising asi yadba makai mahik matai yaudaba afaba ising ohenba haibasi su yamnamak tangai fade loinana Laina asi ngakthoknaba hotnabada Health Department khakta natana tongan ba Line Department Singisu maru oiba thodang leibada natana miyamgi achauba thodang leiribani amadi Laina tina pokpham oidiba mafam sing haibadi source sing asi asuki matik motlagadi Department khaktana Laina tina sing asi laksin bangamloi maramaduna lamdam asiki miyamna yarba makai aikoigi akoiba sing Nanna thamba mathau tai haina su mahakna phongdokki mahakna makha tanaduna hai chahi manga fawbagi manungda leiba angang singda diarrhea naragadi yamna cheksiningai oi kadiguma chahi manga fawbagi angang singna diarrhea naragadi toina ORS pithakpaga loinana zinc ki supplement pijagadabani nariba angang aduna masada yamna hena dehydration tawkragadi Kudong thiba mayok na bayay dehydration tawbasina diarrhea naba angang sing sihanbagi achoba maram amani masi aikoi na muna khangduna diarrhea bu narabadi toina ORS pithakpiyu ORS ki packet asi health center singda marang kaina thamli miyamna mathau taragadi lawbiyu bottle gi ising thakpada singnadaba adugumna miyamda phanghaliba toti ising asi Sama safaba matam aduni aikoina khaurangna ngairiba asi masi oihannaba mari leinaba department singna punna hotna minisi haina mahakna makhataki thoromaduda health service ki director Dr. HEMANTAKUMAR family welfare service ki director Dr. Bino education S Hill ki additional director Dangmai Manglem social welfare department ki joint director Bino Bala Nomai Kapam PhD ki CCD ki director KS Lina amadi state health society ki state mission director Dr. M Dinesna maru oiba mithung lensing oina ki tharamoduda ORS ki matawkram na kanglon chumna semgani haibagi demonstration utki bagaloina chahi manga gi manungda leiba angang singda ORS ki packet amadi achamba kudolpot pi ki panbaya badi ngasidagi hongdokki by Stop Diarrhoea Campaign 2026 asi matang thagi kuntramatoi phawba chathagani haidaba campaign asigi manungda anganwadi center singyaung na state asigi tongan ba health facilities singda ORS jing corner hangdokani loinana asa worker singna chahi manga fawbagi angang leiba imungda chatuna ORS packet sing yenthokpana chingba chathagani hairi adu moiga peja tawbota aina sudum ngasigi importance of today's launching program direct object adu ga ngasisi koina asai dengaba matamda to department sing asu my body responsibility dai ngangu de natana Pagi masih pagi interdepartmental, intradepartmental approach samsung bahmi amak khatana yada ba. Pagi samna ada example, pagi sisi tinggi mata moira bani, ada tinggi jauh break lagi matam na pagi department na khatang, department kai tori ke tu ina hamba amat tengah baru ba. Pagi community ki individual ki responsibility tu na, hari ni baru na source itu sanjung na baru ba. Abigi factor dulu masuk ini nijengja bani sumaina, saya pergi PhD di kanona ngambil matamda, koi source semua agak di, aku ini kerja begini kau harus limitation tu. Ada faedah je ham dah apa nak Stop Diarrhoea campaign sih tu kami kata apa, kami macam option kata apa, message di, koi Nanna saya pergi tim tu sudah orang beri apa, koi diarrhea sih lep hangi hari kadi, apa masanan bah macam Nanna macamni aduga angang da pithaga da besna ORS adu sujingka loinana hairon message si upagi public manipuri paga pani mokte hon biba mama baba pani mokte hon biba adugi pandan ni ngasi paina pangthok service adu angang amana diarrhea na rapon tamda 0 to 5 years na padi hena shock adu modality hen baduna hai 0 to 5 years manung de angang sing sigi diarrhea se maruina diarrheal disease ya mano pagi self limiting na pagi antibiotic kumba kanumba takal daigante yang rare case de laigali adu isai matang da laksage adu padi ana amada pagi individual pedong imu si likit na si yuwi kanumba lema de likis to so ko wi kana adu so handali adu ga magi